Akasbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Ziribam police na ngarang Imphal dagi lakpa gari amadagi yamlaba khusu khulai ke yamarum phagale. Jal Shakti Mantri Gajendra Singh Shekhawana ngarang Swachh Bharat Award lisingani kun yanthokre. Amasung leibak asigi sohor singi sada marudra mapan lamhang tumhangda kholam khulam tawdaba sohor sing oire. Mahatma Gandhi ki Samyankai Suba Mapok Kumonga Marilina na Sandokpa Ikoigi Akanaba series Pawasi Bapuji Warol na Huzari Mahaki Basanda Mahatma Gandhi na Udyog sa Lairibasing na Lairibasing Buhantana Yengtana Bamasung Makoigi Pibam Pagalana Bahona na Bahaiki. जितने व्यापारी है जितने फैक्ट्री ओनर्स है उनका सबका ये परम धर्म हो जाता है कि वो आपस में मिलकर ऐसा करें कि जिससे सारा हिंदुस्तान देखें कि नहीं वो तो आज हमको आज़ादी मिल गई है तो आज़ादी में तो हम शुद्ध कोड़ी ही कमाएंगे और आज़ादी में हम लोगों को दगा नहीं देंगे. Hauzik mapung ay bapaw. Ziribam police na zila adugi lengang popida ngarang numidang gari amasung asar awoksing sekto buda Imphal dagi lakpa gari amadagi yamlaba khusukulay ki yamarum phagale. Aikhoigi Ziribam pawmi ngathem bisose na police ki paw paladuna hai. Gari aduda tonglakpa pharaba miyoi ani adudagi pistol ani 9mm ki kapa yariba maru kontrani thoy amasung atay nongmai maru ki yamarum phagale. Pharaba miyoi sing adu masin hangmada polem sing adu Imphal dagi huralaga kasara amasung Assam de thilunaba purakpani hairi. Makhoigi mathakta case ama register tawduna thijanba hokrai. Zati ki mapa Mahatma Gandhi ki Samyankai Suba Mapok Kumon Thoram amasung leibak asigi hanagi Pradhan Mantri Lal Bahadur Shastri ki sama 13 Suba Kumon Thoram ga barilena National Institute of Electronics and Information and Technology NIELIT Imphal na lamtu sengba amasung lusingba ani ki mafam da laikat ki thoram ngarang pangthoki. Thoram adu ga marilena NIELIT ki NSS unit na Fit India ransu pangthoki. Bisnupur Jilla ki Bisnupur Awang Lekai digi mi ama COVID-19 positive oire padigi mafam adu containment zone oire haina lauthoklai. Hiramasiga marilena na jilla adu ki deputy commissioner na ngarang cherola mathokre. Amoromda Surasanpur District Hospital ki operation theater da mathau toba staff khara COVID-19 positive oire padigi hospital adu ki surgery amasung maternity ward ta matam khara anabe admit toba thingle hairi. Hospital adu ki medical superintendent thokpa cherola manhai hospital adu da numit mangani anabe admit toba amasung discharge toba thingle. Tabiri Bapawasi Akasbani Imphal dagini. Jal Shakti Mantri Gajendra Singh Shekhawana ngarang Rayo Singh Zila Singh Block amadi Panchayat Singh da Swachh Bharat Award ising ani kun yanthokre. Thagnaba aphabe ising yanthopa amasung lu nanbagi thabak ningthina paikhat kiba Panchayat Singh da mana asi akhanani yanthokibani. Kendra Sarkar na mission asigi makhada tongan mathaurang ahum suhanan haudokrabani. Tamil Nadu na ahanba mana phangki. Mana adu yanthokaduna Sri Shekhawana hai Swachh Bharat Mission Gramin na leibak asigi khungang kaya anobu mayon amada purakpa ngamlai. Masiga loinana mission asigi makhada amor akai sing ningthina khomjin tasinduna loisinba ngamlai. Jal Shakti Mantri Gajendra Singh Shekhawana School amasung Anganwadi Center sing da aphaba thaknaba toti ising pithaknabagi matangda numit samani sathagadaba bhab tahanbagi campaign ama ngarang haudokrai. Mission adu Pradhan Mantri Narendra Modi na mamang thagi kun mapanda Panchayat Singh da aphabe ising pithaknabagi matangda haudokibadugi saruk amoina satharakpani. Leibak asigi tongan ba Rayo Singh na mission asibu mai paanduna miyamda aphabe ising pithangnaba akan mathabuk lokhanaba marilena basing da apil tawri. Mission asigi makhada Rayo Singh amasung Union Territory Singh na akan mathabuk lokhatuna leibak asigi school amasung Anganwadi Center yauna khungang miyamda aphabe ising pithangnaba honagadabani hairi. Leibak asigi sohor singi sada marudra mapan lamhang tumhangda khongham khulam tawdaba sohor sing ohenbang amlai. Housing amasung Urban Affairs Mantralay na hai Swachh Bharat Mission Urban gi makhada sahi taruk sumna thorang asi paikalakpadigi kudong saba si phangan mangamlakpani. Masina Swachh Bharat Mission gi mapung phaba pandam adu phangan mangamle haina Housing amasung Urban Affairs Mantri Hardip Singh Puri na nungai ba phongdokli. Magna hai thorang asina leibak asibu lu nan ba masung miyambu masa phan bagi maikai romda sangsin mangamhalai. Mantri na hai English ngani tara mari da mission asi haudoki bagi pandam di zati gi mapa Mahatma Gandhi gi Samyankai Suba Mapok Kumon Thoram da leibak asibu lu na thamna bagi pandam da haudoki bani haujikti pandam adu ningthina phangbangam leibak asida COVID-19 naramadagi pharakpagi sang sada marifum doi dasmik suino taret yaurai. Haksel Mantralay gi pauna hai hauki bapung kun mari da miyoi lising humudra mapan leina asidagi phagalakhi. Masi tharaga haujik phawda leibak asida leina asidagi phagalakpa mi gi masing lak yankhai humdoi lising yankhai surai. Imphal da ngasi phongba pause singi maroiba pau singi damak Wahengbam Rajesh leire. Rajesh. Dwijamani
Imphal ngasi phongba paukse singi ahanba lamaida phongnariba pau khara panba tarabada Mahatma Gandhi gi mapok kumon thoram pangthokkiba Sangsat handakta pangthokkiba farm bill yaningdaba phongdoktuna Congress na wakat mipam khamkiba Rises the anirak suba oina nongmada COVID-19 positive oba masing yambagi pau BJP na lusingba sarkar dagi hanagi mantri Nemchak Yugen loktokkibagi tongan ba sangsan singna yaningdaba phongdokpa Forest amasung Environment Mantri Wahengbam Newmaina Imphal Zoological Garden linkakibagi nifu mari suba kumonda phongdokkiba wapam sing asini October thada chanagadaba raija sigi guidelines sing lautokkiba hotel restaurant sing hangba yare school college di yadri haibasna Sangai Express Manipuri da banner headline tawduna phongli Indiana Myanmar da laloba sing sinanabagi kuyek pinanaba takna khre haibasina sana laibaki ani suba headline tawri America ki Rashtrapati Donald Trump amasung Melania Trump COVID-19 positive oire haibasna Sangai Express English ki ani suba headline tawri Tripura ki Khwai Hospital da sire lautok uraba school ki oja machanupa doctor na yenglubada hingduna leiramle haibasna huyenlan paugi ahan be headline tawri Thawal police na October thagi crime meeting pangthokre mathau masak khangba policing da mana mathum yenthokre haibana naharogi thokdangi ani suba headline tawri Uripokta mi taranipan COVID-19 positive oibadigi containment zone lauktokre haina pongna famgi anchor kalam da phongli ngasidi BJP ga lamba tawnanaba political party amata leitre Congress ti mithai tawna tumsilakle haiba BJP gi president Professor Tikendra gi wafam isel express ki anchor kalam da phongle kala pani da loitha ki ba athoba sing gi ningsing thoram pangthoklagani haibasna ireba ki anchor kalam da phongle Imphal gi Pauna Bazar da nupi ama singnaningai oiba mong da siduna leiramle haiba pawma the morning bell da phongle Potsegi mahau khangdaba amasung manam yaugdaba haibasina manam phaugdaba haibasina coronavirus ki indicator oibe yai haiba UK ki scientist singi wapam People's Chronicle ki anchor kalam da piktakna phongli mayang Imphal ki gangrek case ka mari lenana myoye anina bel pibi na ba haijara kre haiba pawma Imphal Free Press da phongli Dwijamani Thagasari Rajesh Loisilakpada Bapujane Pamjaramba Cyprus ki artist mana sakpa Vaishnav Janato Bhajan Aroibada Maroiba Pawmok Ziribam Police na ngarang Imphal dagi lakpa gari amadagi yamlaba khusu khulai ki yamrum phagale Jal Shakti Mantri Gajendra Singh Shekhawana ngarang Swachh Bharat Award lesingani kun yenthokre amasung leibaga sigi sourcing gi sada murubdra mapan lamhang tumhang da khonghang khulam tokdaba sourcing oire paulai jare